President's Rule Tham-Lingei Manungda AC Kaithoklamba MLA Local Area Development Fund Kaithoklamba asi Maram Chade haina Manipur ge veteran politician Okram joina Manipur ge Governor Ajay Kumar Bhalada tha asigi kuntareta memorandum ama pisinkhre haidi ngasi kakwada leiba mahaki mayumda pangthokiba paugi mifam amada o joina makha taraduna chahi asigi February 16 dagi President rules thamlakpa maramna Manipur ge assembly asi suspension da thamlakhibani maram asina MLA singda Lo semhandraga karigi damak Asia Kaimapan gi damak MLA Local Area Development Fund gi lupa crore kun mapan ga lak yang kai Kaithoklamba MLA Local Area Development Fund asi The Salaries and Allowance Act 1972 Amendment gi makhada scheme sing amadi project sing paikhatpada chithahuriba thabak sing adu menkhatnaba gi damaktani state asina president's rule gi makhada laiduna mathau taudraba MLA singda kari gi damak MLA Local Area Fund asi pifam thokpage haibu wafam memorandum adu da yaukhi hairi o joina makha taraduna MLA sing gi damak Kaithoklamba Fund adu Governor na mafam chabada seasonana bagi damak tasu athubada dio letter amasu pisilagani haiki Ain semba yadraba ain semba thabak tohandraba MLA da han piraga development tohangane haibasigi ain gi thakta masibu ain yabre yadaba na tamaram chaba ba haibasigi wang ka tore president rule matam sidaida ga huji bari government na paisa kaiba yadabra haibse masimati yamna akoigi haibada lupa kusel oiba aruba wahang amani masi paisa sinaba yai nataga yade je haibada yamna khara aruba wa oi ain semgi shakti puna bharat ki parliament na lawraga constitutional machinery mayam fail oirga madaida MLA da paisa pitaraga development program to hongane haibasi ontona mayek chengdaba akoigi pone adana mado governor gi ngasigi sason sida manipur miyamna Mami lokok na yenga to wafam moy maram masina nahakna hojik pithoki ba paisa sanction tarisa masi kakthalaga review to aduga thunamak nahakna darkar leiba mafam do madda paisa du khada bun sungani